ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯄ꯭ꯔꯣꯖꯦꯛ ꯄꯥꯋꯔ꯫ ꯄ꯭ꯔꯣꯖꯦꯛ ꯄꯥꯋꯔ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ 2020ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯑꯦꯛꯁꯟ ꯁꯥꯏꯟꯁ ꯐꯤꯛꯁꯟ ꯃꯨꯚꯤ ꯑꯃꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯅ ꯐꯪꯈꯤꯕ ꯔꯦꯇꯤꯡ ꯈꯔ ꯄꯜꯂꯕꯗ IMDbꯗ 10ꯒꯤ ꯃꯅꯨꯡꯗ 6, ꯔꯣꯇꯟ ꯇꯣꯃꯦꯇꯣꯗ 61%꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯝꯂꯛꯄ ꯋꯥꯔꯤ ꯈꯔ ꯄꯜꯂꯕꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯈꯔꯅ ꯒꯨꯂꯤ ꯑꯃꯕꯨ ꯄꯨꯊꯣꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯒꯨꯂꯤ ꯑꯁꯤ ꯍꯦꯛ ꯆꯥꯔꯨꯕꯗ ꯃꯤꯅꯤꯠ 5ꯒꯤ ꯑꯣꯏꯅ ꯃꯁꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯒꯨꯂꯤ ꯄꯨꯊꯣꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯥꯔꯃꯤ ꯃꯦꯖꯔ ꯑꯃꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯒ ꯄꯨꯟꯁꯤꯟꯗꯨꯅ ꯊꯤꯡꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯑꯗꯨꯗꯤ ꯐꯤꯂꯝꯗꯒꯤ ꯑꯣꯏꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯐꯤꯂꯝ ꯑꯁꯤ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯅ꯭ꯌꯨ ꯑꯣꯔꯦꯟꯖ ꯁꯤꯇꯤ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯃꯗ ꯎꯠꯂꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯦꯇꯦꯔꯤꯌꯣꯔ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯅꯨꯄꯥ ꯑꯃ ꯎꯠꯂꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯒꯦꯡꯁꯇꯔ ꯀꯌꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯐꯠꯇꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯒꯦꯡꯁꯇꯔ ꯃꯌꯥꯝ ꯑꯗꯨꯗ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯁꯨ ꯌꯦꯟꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯒꯨꯂꯤ ꯑꯃꯁꯨ ꯎꯠꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯒꯨꯂꯤ ꯑꯁꯤ ꯅꯈꯣꯏꯅ ꯆꯥꯕ ꯃꯇꯝꯗ ꯃꯤꯅꯤꯠ 5ꯒꯤ ꯑꯣꯏꯅꯗꯤ ꯅꯈꯣꯏꯒꯤ ꯅꯁꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯋꯔꯐꯨꯜ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯒꯨꯂꯤ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯅꯤꯃꯦꯜꯁꯤꯡꯗꯒꯤ DNA ꯂꯧꯔꯕ ꯃꯇꯨꯡꯗ ꯐꯖꯅ ꯁꯦꯝꯂꯕ ꯒꯨꯂꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯗ ꯂꯣꯏꯅ ꯌꯦꯟꯊꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯇꯦꯕ꯭ꯂꯦꯠꯁꯤꯡ ꯑꯁꯤ ꯆꯥꯔꯛꯄꯗꯒꯤ ꯁꯤꯇꯤ ꯑꯁꯤꯗ ꯑꯃꯥꯡ ꯑꯇꯥ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯥ 6ꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯁꯤꯟ ꯑꯃ ꯎꯍꯜꯂꯛꯏ꯫ ꯁꯤꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯔꯣꯕꯤꯟ ꯀꯧꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯎꯕ ꯐꯪꯏ꯫ ꯔꯣꯕꯤꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯗꯁꯨ ꯉꯁꯥꯏꯒꯤ ꯑꯍꯧꯕꯗ ꯌꯥꯎꯈꯤꯕ ꯇꯦꯕ꯭ꯂꯦꯠ ꯑꯗꯨ ꯃꯉꯣꯟꯗꯁꯨ ꯇꯦꯕ꯭ꯂꯦꯠ 3 ꯂꯩꯔꯝꯃꯤ꯫ ꯔꯣꯕꯤꯟꯗ ꯂꯩꯔꯤꯕ ꯒꯨꯂꯤ 3 ꯑꯁꯤ ꯃꯍꯥꯛꯅ ꯌꯣꯟꯕ ꯄꯥꯝꯃꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯌꯣꯟꯕ ꯄꯥꯝꯃꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ꯫ ꯒꯨꯂꯤ ꯑꯁꯤ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯐꯪꯉꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯂꯥꯌꯦꯡꯕ ꯄꯥꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯒꯨꯂꯤ ꯑꯁꯤꯕꯨ ꯌꯣꯟꯕ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯗꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ 3 ꯔꯣꯕꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯔꯣꯕꯤꯟꯗꯒꯤ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯕꯨ ꯃꯨꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯆꯠꯄ ꯅꯪꯗ꯭ꯔꯤꯉꯩꯗ ꯐ꯭ꯔꯦꯡ ꯍꯥꯏꯅ ꯈꯪꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯕꯤꯟꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯒꯨꯂꯤ ꯑꯁꯤ ꯆꯥꯔꯕꯁꯨ ꯅꯈꯣꯏ ꯃꯤꯅꯤꯠ 5ꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯋꯔꯐꯨꯜ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯤꯠ 5ꯒꯤ ꯃꯇꯨꯡꯗꯗꯤ ꯅꯈꯣꯏ ꯆꯥꯁꯟꯈ꯭ꯔꯤꯕ ꯒꯨꯂꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕ ꯐꯥꯎꯕ ꯌꯥꯏ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯒꯨꯂꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇꯅ ꯗꯥꯏꯖꯦꯁꯟ ꯇꯧꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯐ꯭ꯔꯦꯡꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ 3 ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯐ꯭ꯔꯦꯡꯅ ꯃꯈꯣꯏ 3ꯗꯒꯤ ꯒꯨꯂꯤꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ 3ꯕꯨ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯨꯂꯤ ꯑꯗꯨꯗꯤ ꯔꯣꯕꯤꯟꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯊꯣꯛꯑꯝꯗꯦ꯫ ꯔꯣꯕꯤꯟ ꯑꯁꯤ ꯐ꯭ꯔꯦꯡꯅ ꯍꯥꯟꯅꯗꯒꯤ ꯈꯪꯕ ꯑꯉꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯒꯨꯂꯤ ꯑꯁꯤ ꯄꯤꯊꯣꯛꯇ꯭ꯔꯕꯁꯨ ꯔꯣꯕꯤꯟꯒꯤ ꯃꯃꯥ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯕꯅ ꯐ꯭ꯔꯦꯡꯅ ꯊꯧꯔꯛꯂꯤꯕ ꯃꯥꯒꯤ ꯕꯥꯏꯠ ꯑꯗꯨꯕꯨ ꯔꯣꯕꯤꯟꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯁꯤꯜ ꯑꯃꯗ ꯑꯩꯈꯣꯏꯗ ꯅꯨꯄꯥ ꯑꯃꯕꯨ ꯎꯍꯜꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯥꯔꯠ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ US ꯑꯥꯔꯃꯤ ꯑꯃꯅꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯊꯤꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯇꯦꯕ꯭ꯂꯦꯠ ꯑꯁꯤ ꯆꯥꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯊꯤꯔꯛꯂꯤꯕ ꯃꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯔꯣꯕꯤꯟꯒꯤ ꯀꯖꯤꯟꯅꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯅꯥꯇꯩ ꯌꯥꯝꯅ ꯆꯥꯗꯕ ꯐꯤꯚꯝꯗ ꯂꯩꯔꯝꯃꯤ꯫ ꯀꯥ ꯑꯗꯨ ꯏꯃꯣꯠ ꯃꯣꯠꯇꯨꯅ ꯋꯥꯜ ꯑꯗꯨꯗꯁꯨ ꯑꯀꯥꯏ ꯑꯇꯣꯏ ꯀꯌా ꯑꯃ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯒꯨꯂꯤ ꯑꯃꯕꯨ ꯃꯍꯥꯛꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯦꯖꯔ ꯑꯗꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯇꯥꯟꯅꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯖꯔ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯗ ꯃꯤꯅꯤꯠ 5 ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯅꯤꯠ 5 ꯐꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯣꯕꯤꯟꯒꯤ ꯀꯖꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯥꯋꯔ ꯑꯗꯨ ꯍꯟꯊꯔꯛꯑꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯅ ꯃꯦꯖꯔ ꯑꯁꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯃꯁꯥ ꯃꯅꯨꯡꯗ ꯒꯨꯂꯤ 3 ꯑꯃꯒꯁꯨ ꯆꯥꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯒꯨꯂꯤ ꯑꯗꯨ 3 ꯄꯨꯟꯅ ꯆꯥꯁꯤꯟꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯍꯦꯟꯒꯠꯂꯛꯑꯝꯃꯤ꯫
थोंजिन मरुम मदुदा US Army aduna Robin gi kajal adubu hatlage haiduna mahaki jacket adubu ising chotuna mahakpu ngaiduna leirami adudagi mahakna Robin gi kajal adubu matunglomdagi faraga hatlage haiduna bathtub amada mahakpu namsilami aduga Army aduna Robin gi kajal aduda hairami aina nahakpu karisu hatloi nakhoi gi guli asibu distribute tawriba head adu kananu hayu haiduna hairami adubu tanja aduda Robin gi kajal adudi mafam aduda pokhairaklammi karigidamak mahakna asumna tawribano hairabadi mahakna mahaki masa manungda guli tablet aduki mating masing yamna sasinkhibana maram oirami asina maram oiraga mafam aduda Robin gi kajal adudi shirami adubu major adudi lapna paithораktuna hinghaurammi adudagi major aduna Robin gi kajin gi phol adubu puduna mapanda thoglaklammi mahakna asumna thoklaklaga Robin gi kajin gi phone adubu hangtoktuna yengba matamda mahaki message aduda drug adugi dealer tawkhibagi dealer kaya ama yauduna leirami phone aduda miyoi kaya ama message thanabagi yauramba aduda guli puthoiba dealer makok adu kanano haibadu art aduna khangba ngamlamde adudagi mahakna message mayam marak adudagi miyoi amada message thajalami mahakna message thajaliba miyoi adu atei kanasu oiramde Robin bu oiduna leirami mahakna message aduda ai nanga mafam amada thengnaba pami haiduna haikirami nakal amaromdana amuk Frank bu bank amagi mamangda ulai bank adugi manungdana huranba amana paisa mayam amabu huranduna leirami adubu yamna ngaklibadi bank manung aduda leiriba huranba adu mahaki masa adu invisible oirami kana amatana uba ngamlamde asina maram oiraga police sing adubu bank adugi manungda sangba adu athingba leirami asigi matungdagi Frank na ngasai Robin dagi lokhiba guli adudagi guli amabu mahakna sasilami aduga mahaki gari da minute mangagi timer set tawduna mahakna bank manung aduda sanga ami Frank na bank manung aduda sangsilakwa matamdadi aduki matik mahak ngaklami bank manungda leiramliba huranba adudi mahakna leblu riba mafam adugi masu adu mahaki masa adu olami asumna leirambadagi nupa adu bank adudagi kana senthokirami matang asida aikoina khangba ngami adudi bank manungda leiramliba nupa asisu hairiba tablet asi sai haiba asumna nupa aduna seliba adu Frank na matungdagi kana tanaraklami matang aduda nupa adu yamna kanna yangna senkhirami adudagi Frank su nupa adugi matungda yamna kanna yangna tanaraklami tanja aduda nupa aduna Frank da nongmaina kapla ammi adubu Frank di guli adu sakhibana maram oiraga mahaki skill aduki matik kalammi adubu mahak nongmai maru adu pandabida leimaida wanthaduna taba sajinaduna leirami adubu invisible oiraba nupa adunadi Frank adu guli adu sai haiba mahakna di khanglamde invisible oiraba nupa aduna atopa police singda nongmai kapke tawringai adugi tanja adu lauraga Frank na maninglomdagi haugalaglaga nupa adubu taptaba makhai furammi asumna tawduna nupa adubu Frank na farami ngaihaki matungda Frank police station aduda ulai mahakna police station da famduna leiringai aduda mahaki mathak thongba officer adu mahaki manakta laammi aduga mahaki officer aduna Frank da asumna hairami nahaki base amadi nahaki nongmai adu aingonda pirau haiduna hairami wahaidu tabada Frank na asumna hairami nahakna aibu thabak asidagi lauthokpa ngamlaba natra aduda police officer aduna amuk khuma ami nahakna aikoigi police ki run kaya amabu thugaire aduga nahakna guli adu chariba natra hairami aduda Frank na amuk khumla ami karigumba aikoina guli asi chadrabadi guli chariba miyoising asiga aikoiga kaidaunungda muknaba ngamoi haiduna hairami aduga aihakna mafam asida leiriba guli chaba miyoising asibu tumna maru phungna muthatpa pami haiduna Frank na officer aduda hairami aduda officer aduna amu haira ami karigumba nahakna mafam asidagi marufungna guli sabasing asibu muthatpa pamlabadi masigi US Army Major asibu faw haiduna ngasai ahanbada utkiba art adugi photo adubu Frank da pira ami mahakna ni mafam asida guli mayam amabu distribute tawriba mayamda santoiba si asumna hairami nakal amaromdana amuk Robin na mahaki kazanbu restaurant amada unabala ami karigi mahakna laklibano hairabadi mahaki kazan aduna mangonda ngasai message tharakhiba aduna ni adum oinamak message adudi
US Army Major aduna mangonda thakibani. Mafam aduda Robin bu US Army aduna farami, aduga mahaki gari maning aduda hapchalaga US Army aduna Robin da hangami, nakhoigi guli sing asibu distribute tawriba head adu kanano hairo haiduna hairami. Adubu US Army aduna hangliba adu Robin na kari amata paukumpira amde. Robin na adumna paukum amata piraktaba aduda US Army aduna amuk makhatara Aigi sunanggumba aigi isanupi ama leirami, adubu fatraba miyoising aduna aigi isanupi adubu phabikre. Maram asina aina nangi mateng pami, nangi mateng yaudrabadi, aina aigi isanupibu fatraba miyoising adudagi kanba ngamloi haiduna Robin gi mafamda Army aduna hairami. Asumna US Army aduna hairakpadagi Robin su US Army adugi mateng pangba adu yarammi. Adugi matungda US Army amadi Robin makhoi ani Robin na guli leiba mafam aduda laami. Adubu mafam aduda leiramliba dealer adunadi Robin ga US Army aduga lakpadu ubada mafam aduda singnaraduna mafam aduda leiramba trucksing adubu chatpa haurammi. Adudagi mafam aduda leiramliba miyoising adubu US Army Major aduna loina fuduna hatu ami. Aduga amuk mahakna khangla ami madudi mafam aduda leiramliba mising adudi dealer sing adu amata nate haiba, dealer sing adugi sumnatagi thabak tawba miyoi sing ni haiba mahakna khangla ami. Asumna tawduna US Army aduna Robin da amuk makhata na hairami. Karigumba nahakna aigi mateng pangdrabadi, aina aigi isanupibu kanba ngamloi haiduna hairami. Adugi matungdagi Robin amadi US Army makhoi ani CCTV camera gi screen leiriba mafam aduda sangla ami. Aduga makhoina Hauzik pukriba truck adu karamba dealer gi mafamda yoruni haiba adu CCTV camera adugi matengdagi loina khangba ngamlammi. Sen asi ship tawraga atopa sen amada amu uhalai hairiba misak asini guli supply tawriba asigi dealer makok oiriba asi. Mafam asida leiriba dealer makok asina leiriba miyoising aduda anauba guli amaga su amu ulami. Aduga mahakna hairami handaki guli asidi yamna mapangan kallaba Animal singdagi DNA lauraba matungda semba guli ni haiduna hairami. Aduga mafam aduda leiramba nupi amada guli adubu pijarami. Aduga nupi adubu chamber amagi manungda hapchalami. Chamber amagi manungda hapchalaba matung chamber manung adu 500 degrees Celsius fawba sahalami. Adubu nupi adudi mahakti normenda adumak leirami. Asumna tawringai tanja aduda US Army Major adusu mafam aduda laami. Aduga US Army Major aduna dealer makok adubu nongmaina namduna farami. Asumna leiringai tanja aduda US Army adugi maningda Frank laktuna US Army aduda Frank na nongmaina namduna asumna hairami nang mafam asida surrender taw haiduna. Asumna leiringai tanja adu lauraga ngasaigi dealer makok aduna guli amabu mahakna sasilami. Asumna guli adu mahakna hek saseluba adudagi mahaki masak adu yamna ngakningai oiraba monster amagi saktamda ola ami. Monster olaba dealer makok aduna makhoi ahumbu hatlagi haiduna tanara ami. Adubu Frank na chenthorokpa matamda mafam aduda leiramliba gas cylinder sing adugi matrok adubu loina thugairami. Asumna Frank na thugairamba gas cylinder sing aduda US Army aduna nongmaina kapsinduna mafam aduda pokhai halami. Asumna pokhairakpa aduda Monster olaba dealer makok adusu mafam aduda shirami. Asumna tawduna makhoi ahumsu mafam adudagi nanthokpa ngamlammi. Mafam aduda Frank na Major adubusu farami aduga mafam aduda police kaya amasu laami. Adugi sumathakta high secure oraba security kaya amasu laami. Hairiba miyoising asisu tablet chaba miyoi ngaktani. Aduga hairiba miyoising asina dealer gi maset taraba hakchangsing adubu mafam adudagi puduna satkirami. Makhoising adubu Frank na singnaraktuna makhoising adugi maningda gari adu inaduna thauduna laami. Adugi sumathakta Frank na makhoigi head oiriba police aduda US Army adubu fare haiduna paupirami. Matang aduda Major aduna Frank da asumna hairami. Fatraba miyoising asina anauba hidak amasu amuk sagadobagi honari. Hairiba hidak asi makhoina maipakna sagiba tarabadi makata na guli asi amuk hana sabagi mathau tade amuk sagibasina loire haiduna asumna hairami. Adugi sumathakta hairiba miyoising asina aigi isanupibusu phajinduna thamkhre aduga aigi isanupidagi
DNA adu lawraga makoina hidaksing asibu sagadoribani karigidamak aigi isanupidagi DNA asi lawgidarobano hairabadi aigi isanupida yauriba DNA asi aduki matik powerful oi maram asina makoina aigi isanupibu phajinduna thamlibani madudagi Franknasu Major aduna hairiba wahaising adu loina thajarami madudagi makoi ahumna gari adubu thauduna ship amagi manakta laami hairiba ship adugi mamingdi Genesis haiduna khangnei hairiba mafam asida phatraba drug adubu supply tawba miyoising adu loina leirami tanja aduda Major aduna makoigi manakta changsinduna mahakpu phahalami aduga nakal amaromda Frank amadi Robin makoi ani lona atopa ka amada changhala ami makoi ani na changlakliba room adudi atai karisu oiramde ship aduda thetliba CCTV camera amadi thongsing adugi controller room oiduna leirami madudagi Frank na guideline tawduna Robin da camera sing adubu sena halami aduga thongsing adubusu mahangna operate tawhalami aduga mafam asida aikoida yamna sathiba miyoi amabu uhalai hairiba miyoi asi sikraba dealer adugi security oirami mahakna mafam aduda yamna powerful oiraba tablet amabu charami aduga Robin na leiriba ka aduda mahakna laami adubu mahakna jausilaktringai maungoinana Robin adu ka adudagi lona chentho horami Robin na asum lakpada Major adugi masanupibu phajinduna thamliba ka aduda jorami madudagi Robin na khangba ngamlami madudi mafam aduda makoigi sarkarna mafam aduda project amma tawrami hairiba project adudi makoigi country asida leiriba military army sing asibu hairiba guli asi pijaduna aduki matik powerful oihanaba oirami karigi damakta makoina guli asibu army sing da pijagadoribano hairabadi atopa leibak singa makoiga lan tawnarakpa matamda makoigi army singna aduki matik mapangan kannaba oirami hairiba project asida matam amada Major asisu yaurami Major aduna mafam aduda gas ama thaduktuna leiriba army sing adubu loina mapangan kankhathalami adugi sumathakta hairiba project asida makoigi government na aduki matik mateng pangammi makoigi government na karigi damak mateng asugyamna panglibano hairabadi army sing bu mapangan kanna thamnabagi damaktani adubu wafam sing asi khangalkpa matamda US Army aduna mahaki masanupibu puduna mafam adudagi senthoraklami adubu makoi anina chelakliba aduda makoigi government gi misingna helicopter tawduna tanaraklaga mafam adudagi masanupibu phaduna puraga chatkhibani aduga mahaki masanupi adudagi DNA test tawraba matungda mahaki masanupi dagi DNA lawraga yamna powerful oiraba army kaya amabu samkatnabani aduga eikoida presence inda amu ulai mafam adudagi makoi mari masa hingnabagi damak tholaknaba hotnarami aduga eikoida mafam aduda Dr. Katner haiba nupi ama amu uhalai hairiba Dr. asinani mafam asida project asigi head oiriba asisu aduga mafam aduda Dr. aduna hairai Robin gi mahutta nahaki nasanupibu amuk hana pira o haiduna hairai matam aduda makoigi team adubu Dr. Katner gi team aduna loina question duna thamami adumoina mafam aduda Major aduna guli amabu mahangna chasilami asomna mahangna guli adu chasenba adudagi mahaki masadagi yamna kallaba web kaya ama puthoraklami asomna Major adudagi thadorokpa web adudagi nongmai kapsalagliba mayam amadi mafamna aduda leiramliba miyoising adubu loina sawdoktuna mafam aduda sirami aduga mafam aduda Major adubu su sirami tanja aduda mahaki masanupi laklaga mapa adubu hingalami matau karamna masanupi aduna mapabu hingalibano hairabadi Major adugi masanupi asi aduki matik powerful oiba nupi masa ama oiduna leirami madudagi makoi mari amu halaami adudagi Frank na loina khangwa ngamrami madudi Major gi family asibu government na loina sijanai haibasi masina maram oiduna mahakna mayamda loina khanghanba pamami mathangi numita Major na mahaki masanupibu puduna mafam atopa amada sattoigi tawrami mahakna satringai mamangda Robin gi mafamda bag amabu pirami bag adugi manungda paisa pikthana yauduna leirami karigi damak mahakna Robin gi mafamda paisa mayam asi piribano hairabadi Robin gi mama housing naduna leiribani adugi sumathakta Robin isai sakpa yamna pamjabani hairiba thabaksing asi mahakna maipakna tawjaba ngamnabagi damaktani adudagi Robin su mahakna pamjaba thabaksing adu loina tawba horaami asumna tawduna nungairaba film asi matang swaida losinkhirami
mayamna film asibu nungaibiragadi like share amadi subscribe tawbiramba kaubiganu matung tarakpada kari film semsige haibadu mayamna comment section da thambiramu.